imphal east amasung west manungda mathau tawgadaba manipur police ki patrol unit launch toukhre chief minister gi secretary ta pangthokhiba launch tawgi thorum aduda home gi portfolio supairiba chief minister n Biren na imphal east district ki superintendent of police yogesh chandra hobijam amasung imphal west district ki superintendent of police k megas chandra da gari gi shosing khusinaki special police patrol unit ase mathau ningthina pangtho hanabagi damak manipur police department na innova car tara manga laikhrabani imphal west amadi imphal east district manungda operate tawgadaba unit asida district animaktagi khangalaba police officer amadi personnel singna mathau tawgani singthaningai oiba mawngda laukhaliba thorang asina maram oiraga police ki mathau pangthokpada chauna mateng oiragani hairi thauram aduda manipur legislative assembly gi deputy speaker k robindro khurai ac gi mla l susindro ya school ac gi mla ti settabrata dgp lm khote amadi atai makok thongba police ki official kaya su saruk yaki petrol unit launch tawra matung da chief minister na dgp amasung atai makok thongba official singa loina na petrol unit ki anau bagari sing tonglaga city gi mafam kya da sakhi aduga atopa paw amana lockdown sangdokpagi wafam leiroi haiba paw simu mayam da pathoktuna tahanjagi tamthiraba laina-laichat ase laksinaba pandamda prime minister narendra modi na march 13 dagi hauraga leibaki mafam sinba thungna numit 12 ni chukna lauthokiba lockdown gi matam sangdokpagi wafam leiroi wafam se assam gi health minister dr hemanta biswa sharma ngasi Guwahati da phongdokhibani jorhat medical college sanction bachatpada minister na paumi sing da haiki laina-laichat ase laksin bagi matang da lockdown na taba atopa pambai ama sinagani laukhat piaba thorang sing gi matang da mahak na haiki mahai tampham loisang punamak makha tana thong lonba amasung office sing da employee sa da yankhai dagi hena thabak ka handabani sing ma thorang sing lokhat pe yai cinema hall beauty parlor library amadi weekly market sing su makha tana thong lon han be yai dukan punamak ayuk pung manga dagi numit yung pung tarani thoi phawba thong hangan baga loina na yariba makhai mi tilhandana ba thorang lokhat keni haina su mahak na makha tana phongdoki Seirak sida Guwahati gi Spanish garden da leiba mioi ama tamthiraba laina-laichat asigi positive oire haina social media gi khuthangda leibak miyamda phongdokhre hairi aduga aroiba paw oina US scientist na tamthiraba laina-laichat asigi vaccine Uchida mai pakna trial tawkhre haiba yamna nungaiba paw simu mayamda pathoktuna tahanjage malem gi oina kiningai oiraba tamthiraba laina-laichat na maram oiraga misi mina gi changleptani hengelakliba marak asida US scientist na laina-laichat asigi vaccine Uchida mai pakna trial tawkhre miyoibada athuda trial tawragani haina lauthokre US ki University of Pittsburgh School of Medicine na sada tamthiraba laina asigi vaccine ase mai pakna test tawraba matung vaccine ase laina-laichat ase laksin nabagi yamna potential leiba vaccine ama oiragani haina lauthokibani human trial ase mai paklaba matungda masigi vaccine ase market ta yohanbada sahi ama hena sangkhigani hairi vaccine ase puthoknaba changyeng tawriba kangbu ase 2003 gi SARS-CoV amasung 2014 gi March ta yamna experience leiriba kangbu singni vaccine ase puthoknaba honariba Pittsburgh of School Medicine gi associate professor of surgery co senior Arthur Andrea Gamboto na haikibada anuba mahik ase kadai da thengnagadage haiba chap chana khangle haiki vaccine ase skin da kapsinduna immune reaction ase mapangan kan khat hangadabani hai arobada pawbilai news reader gi video bi yengbirib khudingmakpu thagatsari